Ukrainian forces na counter attack tawbadagi Russian military Khumang Chaosinba Ngamdre. Ukraine gi industrial lamdam oiriba nongpok Donbas mapung phana khudum chansinana bagidamag Russian forces na landarakpada Ukrainian military na akanba mawongda ngakthokpa khakta natana counter attack kaya su tawre. Masina maram oiduna Russian forces ki khongjang yamna tapthale haina Ukrainian amasung British officials sing na phongdokhre. Donetsk amasung Luhansk lamdam na saba Donbas lamdam ase mapung phana control tawna ba Russia na makha tana honare lamdam si khudum chansilaga Russia na khudum chansinduna lariba Crimea amasung Donbas ki marakta tangphal gi lambi ama lehenna ba honare masigidamak Mariupol city gi aroiba pocket ama thugaina ba hona ba yauna Russia na military attack kaya tawri haina Ukraine gi general staff na phongdokhi haukiba pung kun marisida Ukrainian forces na lamdam anida Russia gi attack nipan ngakthokhi maduda Russian tank mapan armor unit taraga nipan vehicle tarahumdoi tanker ama amasung artillery system ahum thugai ki haina general staff na haiki Russian military gi unit sing amukhan na tasil le makhoina military amasung civilian infrastructure animakta missile amasung bomb attack tawri haina general staff na haiki Luhansk ki governor Serhiy Haidai na phongdokiba matungina Popas na da Russia na sel kapsilakpada mi ani sikhi hairi haukiba numit kaya ni sida kanna khut thokna ba marakta Russian army na mi leina ba multi story building singda nongmai kapsin bagi thabak lepta na chathakhe ngarang khakta da local residents sing artillery attack manga mayok nakhe makhoi loina nan thokpa ngamki de haina Haidai na social media da phongdokhe maraksida Britain Defense Ministry na su haukiba pungkun mari sida Russian forces na landa bagi thabak yamna kansil labasu Ukrainian military gi counter attack na maram oiduna yamna chawna Khumang Chaosinba ngamki de haina phongdokhe Ukrainian military na masa ngakthokjaba maram na Russia na hogjik phauba samudra da natraga atiyada control tawba ngamdre Russian President Vladimir Putin na Mariupol da mai pakle haina lauthokrabasu yamna kanna nongmai kapna ri amasung masina city ase khudum chansina na bahona riba Russia ge mafam da ningba ka heli amasung Donbas ta makoina pamba mawongda Khumang Chaosinba ngamdre haina ministry na haiki Mariupol liberation tawre haiba Russia gi wafam Ukraine president na yakhidre misam lising hen na changjafam logduna leijariba Azovstal plan complex amagi manungda leihoriba Ukraine lan milising kharakhak natana Mariupol liberate tawre haina Russia na laukthokibane adubu mafam aduda hogjiksu lan chathari haina Ukraine gi president Zelensky na phongdokhre Russia na Ukraine gi kha thangba lamdam ge saruk sis tawna bahonare separatist region Moldova gi Transnistria da lambi hangdokna bahonare Russia na Star Truce ki proposal reject tawkhre Biden ahenba security assistant laukthokre nongmaijing namitagi hogadoriba Orthodox Easter holiday manungda truce ama chana hananaba haudokiba wafam Russia na reject tawrakle haina irai numitta Ukraine gi president Volodymyr Zelensky na phongdokhre Germany na public criticism marakta Ukraine da lan gi khusukhulai sing supply tawbagi chang hengatkre Germany na Ukraine gi lan asida khulai pibagi matangda public criticism mayok nakhiba chairak asida Ukraine da khulai pisin bagi chang ase hengalakhre haina official report amagi matungina phongdokle Kipta UK gi embassy hangdoklagane lana phibam sogalaba Ukraine gi capital Kipta United Kingdom na mathang chayolda masagi embassy amukhanna hangdoklagani haina British Prime Minister Boris Johnson na phongdokhre Ukraine gi Mariupol da mi mayam phumjinba mafamni haina thajaba sing thengnare Russia na yamna kanna landakhiba Ukraine gi nongpoklom da leiba hithangpham sahar Mariupol da satellite gi yengbada mi mayam phumjinba mafamni haina thajaba sing thengnakhre masina city asida lan gi tamthiba machat kaya chathakre haina chingna halle Ukraine da nongmai makon tahandana ba UN Secretary General Guterres na mathang chayolda President Putin President Zelensky unagadaure Ukraine gi lan losilhanana ba UN Chief Guterres na mathang chayolda Putin amasung Zelensky unaragane thani suraklaba Ukraine gi lan losilhanana ba laukalakpa khongthang gi saruk ama waina United Nations ki Chief Anthony Guterres na mathangi chayolda Moscow amasung Kyiv ta chatlagane aroibada tabiriba pumnamakpu thagatjari